Thingang Fai amadi laloi Fairom kuki militants sing na landarakadori haibagi pau fangbadagi Sugnugi khunja sing ahing tumnadre Kanglup anigi irang asida khwaidagi hena sogalaba mafam ama oiriba Kaksing district ki manungsana leiriba Sugnu amadi Serau khulgi khunja sing hauzik leitana leiba ngamdre Kaksing district lonana leiriba kuki sing na khundaba mafam Thingang Fai amadi laloi Fairom matik sana khulai paiba kuki militants sing na landarakadori haiba pau fangbadagi ahing tumnadre haire Pausi asina Sugnugi khunja kayadagi fangba paugi matungina de hauji Sugnuda BSF State Security Force amade khul ngakpa khunja singna hing nungthilda akan bangak senbagi thabak sathaduna leire sairak sida Thingang Fai hairiba kuki gi khulasida kuki militant kayana sangsillaga group semduna leire haibagi pau phangle masida natana Sugnu turel wangma laloi Fai hairiba kuki khulasida su kuki militant singna tongba gari mangarom nongmanini gi mamangda thaujilaktuna Kem saduna laikre haibagi pau fangle maduna kuki militant singna Sugnu turel wang maromdagi nongmai kapsin duna landarakpa yabagi thajaba yamna nakna leibadagi section thaurangi thabak asi lokhalakpani haire amaromda Sugnu da leiriba kunthra ga taret suba Assam Rifles ki kangbu ase mapal thongna ngak senbagi thabak tawhandanaba Sugnu gi akoibada leiriba maira paibi singna ARKM gi mamangda ayuk nungthil numidang khaidana ngak senbagi thabak sathaduna leire aduga Assam Rifles ki kangbu asina Hauzik Sugnugi Nazaret Chingja Khok Chingdon amade Saint John Joseph High School na chingbada leire adubu Sugnu romdade AR personnel sing thoraktuna ngak senbagi thabak tawbade maira paibi sing na thingduna leire